Su Chatnariba Kukilal Hoglup Singna Houzik Ladiba Fibum Asigi Matangda Nakai Singba Ama Miyamda Kangananaba Union Home Minister Amadi Manipuri Governor da point ahum yawa memorandum ama TAKSINKHRE HAINA Indigenous Peoples Forum Manipur IPFM gi Chief Advisor Asangka Sar Fongdorakli ngasi Manipur Press Club ki Thangjing Hall da pangthokhiba pawgi mifam amada wafam asi fongdokladuna Asangka Sarna makhatana hai kumja Englishingani gi nipanda lengaka su chatnakhiba Kukilal Hoglup Singna Houzik Ladiba Fibam gi matangda asengba ama miyamda khanghananaba Union Home Minister Amit Shah amadi Manipur gi Governor Ajay Kumar Valla da point ahum yawa memorandum ama TAKSINKHRE maroina kumja Englishingani gi nipanda Kukilal Hoglup Singa su chatnaba matamda makhoi cadre gi masing asi lisingani ga cham hum futaret leikiba adu hauzik masing kaya leibagi haibasini cadre sing asi lengak na stipend piribani hauzik cadre singi marakta leikibasu Laikidabasu Yarum adubo hauzik su the lady ba cadre gi masing asi ka hena hengatuna lising mangarom labor uri sugi agreement taunakiba matamda leikiba cadre lising ani ga chama humputaret adu Churachandpur district ta chonga ga yankai mathoi Tengnopal district ta chani ga supnamari Kangpokpi district ta chanipan Marfutara tare Chandel district ta chama ga humputara nipan amadi Farjol district ta na Chamri Kuntaret Oikibani, Houzik cadre gi masing kaya lady designated camp na karam mafom sing the labagi haibasini. Shuda yawba Kukilal Hoglup Sing na pari bakutlai sing adu manak nakpa Central Force ki camp ta thamgadabani haina yanakiba adu houzik thamlibara haibasi miyamda khanghangadabani sugi ground rules sugaiduna nagana khundaba mafom singda sangsilaktuna popi thariba amadi irang thokhaliba sigi mathaktashu mityeng changadabani haina su memorandum adugi khuthangda TAKSINKHRE haina asangka charn phongdukhi Nasi Manipur da indigenous people singi maragda foothills ki area kharada yamna hojik akoi da threat chawda laiba aki akhang phaholiba pandaba thoklaliba mayam punamakse gari chatpada lutpa thra tawba aduga migi lamda khunda naga area singa laita encroach tawraga popi mayam thada da khottada hojik mai khai thade haina tawba punamakse su haiba agreement asigi maram na oiraga punamakse akhoi chawthokla thokhibadagi ngasi Manipur da yamna akaiba ama akhoi da pibire habagi tamakda Union Home Minister Amit Shah ji da aduga Governor of Manipur da sugi agreement 2008 da tawkhiba mayam se public da detail ama status ama phajana pibiyu tataba taradi masi su sida peace thamningai lakningai natana hena Manipur da lebinari punamak khana chalening akaibagi problem ama YENGSINBIYU haibigi matangda status ase su thambagi su agreement gi status se akhoi da athubada pigadabani haibigi memorandum ama akhoi da si pisan khibani